Tara amasung taragamathoi shuba IRB training gidamak Indian Air Force ki flight season aduna personal sing Guwahati da pukre. IAF ki flight ani season aduna ngasi ayok Imphal airport tagi pukhibani. Assam ki training center da training tawgadawriba personal masing chamapalom sui haidi. Ngasi Indian Air Force ki flight season aduna personal chama humfutara mangarom pukre haidi. Panbe abadi haidiba personal sing ngasi Guwahati tamna National Highway Imphal Manipur lambi da puna ba thaurang lamke maduda lamdam masida lairiba maira paibi sing amadi personal sing adugi imung manungna National Highway Imphal Manipur lambi da puba yaroi haiduna khongjang changsin khiba laikhrabane khongjang changsin khraba matung National Highway Imphal Manipur lambi da pugani tauramba adu matam khara yaithokkhibane tungda laigakna personal sing asi Indian Air Force ki flight asi season aduna pukhibane haidi Nakalamaromda ngasi lemhoriba training tawgadaba personal singshu makhatana Indian Air Force ki flight season aduna pubak ki thabak chathabayai haidi